Masih Januari tang kun ganito yung sa kaysa namin. Asida preski media khudimang amadi iraicha akoi kanglai pak sida laiba changlai pak sida laiba iraicha purima ko UMO gi makai degi kai kunna bu chari tasengna akoi irai pak iramdam achi mani tana thalaba adugumba akoi ipa ipu layo gabatina taseng thambiramba adugum I mari singdong achidi raido laitno khangdre aduna ngasidi aikoi leiba asida ta ba yadraba tujengai oiraba akibagi masak oiraba mayam ama thogre adubu yari makai UMO na ngasi he phawa sida megi tang ahum dagina thoglai ba lan chigi manungda aikoi ijat chokadawa napi khunagi ijat chokadawa nipa oibachigi ijat chokadawa punama kupchin ba yaba kupchin ga lai mention ba yaba mention ga lai thongbo kana sigadawa laira phawda asibagi khayatigi mudlaga lai adubu ngasidi adugumba munbagi tanjado yaraktraba nomo ising ichagumna hingala aba mapana macha laura aba mataina manaupi laura aba amali mabungna hek pokmina ba macha nupi laura aba tangkap asidadi aikoi nipa khakta dandi piba yaraktraba nupi khakta ju dandi piba yaraktraba ani maki akan ba taikeng ma piba matam oire halaga UMO nga chigi asigumba press complete chi tawdaba yadaba gi matung ina tangkop jabane bada machimana moi nipa taro nupi ama adu nipa ama di chigre hai mama gi pawdamda adu nupi china mayai ni nipa ji ju mayai ni hep pokmen nariba mama amatagi mapa amatagi igi machal oiba machan nupi amakak yawa che adu machan hep pokmen naiba machan ji mama jina laira banina mapa laita banina sana lupa likon kra yomba kulakta chauraga halaga madugi phangakpa cheng walaga macha sing chaminaba ngachagi imung duda lai hauri du machin mokpa hep pokmen banina mama na su maduda kaisu lumna khaludaba adumaya tawra lakpadi machanupi hek pokmin nari basibu mabung duna law video yang silaw papung de yang law ada koksin biraga machanupi sibu nam thuraga ijat nupi obi ijat mahan ba kaya tawra matung da masada tefam nai na phuba hayok pa yaroi mingonda khang pau piba yaroi imaga haiba yaroi kananta ga haiba yaroi kapaga hatani haibana chingba nupi machanupi yang tamba pau dam da koi kange masada laimiba dakpham mayam sina koi khange matamdu da pibuk nungda laiba angang nawa je thabum tare nipal harapa matam sida hospital amada puraga angang che hato aga china tahalaga adumana hundokraga mayungda puchinbire enpi macha nupi ki mama na di mabunga chapmina bani haidana hekku mina mabunga chapmina ni machan je mana luna tawjayena mama sina di khallaga leijaba adudagi amu ikui dana nupi macha si amu macha wai sangakre mana maira paibi da hayoke amari mabung mopasing da mama da hayoke habna kapaga hakani phugani habna chingba mabuk thale bi nupi tha sura ba aduda morana ga thagin bi ba amari makok ta ga chaitupna kanbagi dafam mayamam lairi mache mioi bigi sajat natte mioi bigi lichat natte masiri samajigi mangningai oiba mahik amani aduna maram olkanda nupi macha achisu hariba angang achi lotran laira akanda poko matamda nipaji la amba natro aduga loinana hariba nupi macha achina amu atopada lana pau tawchin badagi maga launa lainariba mana machina pokoni madi macha pokti haibana jingba tawrakanda kari maram gino mana macha pokti hari jena thijilapa matamdadi mamaga maga chi mabung sina kapaga hatani mga samthang kalaga hatani haibidi moigi kidina hajok taba oiramme aduna maram oirakanda akoina hojik thamdaningi chi achina ahanba nate arobasu oiroi manipura hojik oira iba chidi sagi lamchat chalaba nipa mayamam laire nupi mayam amasu sagi lichat chalabi nupi mayamam laire
Mawa leiraba nupisingna ngasi mapuroiba hundoamaga macha hundoamaga mayum panba mayam am thola'e. Asisingsigi maraktagi ngasidi Universal Mother Organization UMO na changsilaiba amadi thijilaiba je akoi khabarda lauge ko akoi ngasi ba khabarda hatabani akoi adu tawgani ada tawgani haitbani haitabani haju hainingge ai isana luchingba ama orga luchingba ama gi gundi yaugana luchingba dana nataba lamta chalamagadi akoi chopoidra da maitai no pina lekha taraba matamda nakhoi na ima na kauruba itie na kauruba na khoi achopan nangada bole kha ta ga do bodo madu kanna lebagi damakta nakhoi mayam na sugumba no pi fataba orga jo tera pibiyo nipa fataba orga jo kangkhatti ga no tera pibiyo tawbolo halam dai matamda press media ma manga puthobiyo achum matabiyo kangkhatna bigano aigi mina kangkhakani migi mina hatkani ai photo tawbigano ibudau pakhang bana salai kare ki pari mamom sing punama ina wachaga hari sire achumba aran badam mi chang chang bigano chai feeling nai na thabak tawbigano hojik nupi macha sing mami kai tari ba pi e malai imari tambak ta gadoni mama jina kapi bache magi mama mapa amatagi macha oiba mabung nga aduguma machagi ijat manghalaga achani ngon makhta oiba manghalaga tawpa haibase mama obina khang bangam dabi pirang tari bache punna amukang ngachidi akoi punna tawraga maya pirang thi taithok mina che adu iranda manipur gul lamkhai kaina ba kaidra ba honari niga chonda nupi oibi kayagi ijat mangai bache kan madang asigi sarkar pai ba luchingba chengna mateng pangbiyo amadi UMO na changselapda mateng nijeraba matengda mateng pangbiyo state force na amadi lariba sarkarna haibase hajage ama amana mama oju thoyai nakhoi mayami nama oju thoyai leibaki kandaba yaro ningol obi kandaba yaro haiba wafam je thamjage achuma taw aramba taw agdi nupi aba ngasi UMO na leti pakhamba ibulo pakhamba na chara sechano thalai kare ki imana thongna pibo osino dani pibo osino ngathai UMO na nupi ni yam ta lepi ade thamjaraga i matang tin thamjare